Kokomi na ngasi paukaksaw ikaida lairiba barricade lauthokpagi khongjang sangsilagani haina lauthokibagi matung ina ngasi ayuk anganbadagi hauna Kokomi na luchingduna Manipur gi tongan ba mafam kayadagi khongjang asibo saugatpa mioi kayana paukaksaw ikai tamna lakpada police na kwakta bazar da thatuna sanghankidre police na tear gas amadi smoke bomb sing kaptuna miyam adubu tankhai khre adumakpu thodok aduda hojik phawbagi oina mioi kaya asok apan yawbagi haibagi pau phangba ngamdri police na tear gas amadi smoke bomb sing kaptuna Tinliba miyam adubu tankhai naba hotnarabasu hojik chu maikai kayadagi masing yamlaba miyamna mafam adu tamna thomjelakpa leptri mafam aduda lairiba aikogi paumi sana hemamdagi latest update news lobisi sana ngasi Kokomina lead tawduna torbung bangla fawba sangsin gani haibado hojik fawba kari update news lebage Kokomina sanction gani akuye central force singi laiba barricade singa si tankhai gani haina sanction khongjang asi hojik aina leiteri bang thomasi hogakchau ikai gani hairi ba mafam nasida hojik yamlaba central force paramilitary force MR personnel sing Manipur district Central district ki SP aya ama yauduna hojik mag akoi Kokomi bi chumina makok chinduna akoi yamlaba miyam kunna akoi duai sanari hojik mogoina hairi badi public na kangbai thawba tankhai si haina haibagi wari asi lawi adubu akoi central force na hairi basi akoi matam ama leiraga akoi mayam si maning handi ko akoi si tankhai do again haibani adubu akoi gi public yam na miyam imaiden mayam sina hodi phoba leta leitana adumak taksilakli na imaiden mayam sina ngasi mak akoi kangbai phoba taksundrabadi akoi haloi haibagi khongjang galuni na akoi longest Manipur amadi Manipur system kai biaro haiba plau kaya masu laukana jisik makso akoi kana nakalani marta wari sanabagi takari hojik fawbagi oina asok apan yawbagi paw lebra hojik fawbagi oina di asok apan di pawbagi thudokpa leite asai ngasai tear gas keka kaphi adugo akoi kena ribanina asok apan yawbagi pawdi kaya tabudi thamde hojik makhatana mi thomjalakpa leptribra nya sujugoba hojik akoi wari sanai besi makhatana handokpagi fibam di leitri adugo akoi yaragadi public na haibam miyam si imaiden sik na akoi yaragadi ngasi magasi taksan na ba akoi amato oina lepkani haiba khongphom ati chetna leptuna leiri bifogoda sana hojik present situation se kari leiribagi hojik makki present situation se akoi Kokomina lead tawduna akoi imaiden miyam ga punna wari sanaduna akoi central force sing siga akoi kangbai thoba taksan jage natrabadi ngasi se akoi masida kangbai bok taksan ji bok akoi yum haloi haibagi alepa ji bok khongjang asi adumak tansinduna leiri maruina sana security arrangement karamba fibam da leiri gaya banya network se kitang noi am khai bi maruina hojik security arrangement karamba fibam da leiri security arrangement se koi public ka kano se central force koi state force sing gi marakta koi dedicate khadna koi nakal tongan nakal ni mak koi wari sanabagi sanction gari du central force ki damakdi koi yamlaba central force paramilitary force rapid action force adagi MR personnel kayama state force kayama yauduna adik security force ki detection program adu maklokadi thagachari sana mitna signal review makha tab update tawjarake